ngasi BJP Northeast in charge Dr. Sambit Patra amadi BJP General Secretary BL Santos numit humni gi khongsata Imphal da thunglakre. Imphal da thunglaraba matung Thambal Sanglenda BJP MLA sing yauna mifam ama pangthokre. Hariba mifam maduda Kairao AC gi MLA Laurembam Rameswar natana BJP MLA khudingmak saruk yakhi. Mifam maduda saruk yakhiba MLA Dr. SAPAM RANJAN na paumi singda phongdokkibada ngasi pangthokkiba mifam maduda Manipurda Leingak ama Semnaba Wafam Khannakhi adu moinamak Karamba Matamda Leingak Semgani Haibagi Chap Chabadi Leitri amadi MLA singi luchingba khanbagi matangda khanabasu Leitri haina mahakna makhatana phongdokhi. Nakalam maromda thanga ACG MLA Tongbram Robindro na paumi singda phongdokkibada ngasi famkiba mifam maduda party asi mapangal kankhat handuna lagliba ingkumja lisinganiga kungatareta pangthokadoriba general election da amuk hana Leingak painaba honagani. Party masel gi marakta luchingba khanbagi sayenaba leite luchingba si center na khangadabani housing maki oina luchingba do MLA khudingmangna yaba ma oigadabani haibasi MLA singi wafam ni haina mahakna makhatana phongdokhi. Thajaba yaba mafamdagi fangba pawa magi matung inna BJP Northeast in charge Dr. Sambit Patra amadi BJP General Secretary BL Santos Imphal da lakani tabada ngarang numidang hanagi Chief Minister N Biren Singh amadi Speaker Thausom Sachabatagi mayumda makoi bu saugatpa MLA Singh punduna watanakre haidi hanagi Chief Minister N Biren Singh gi yumda pangthokiba mifam maduda MLA mapana saruk yakhi amadi Speaker Thausom Sachabatagi yumda pangthokiba mifam madudana MLA taragama thoina saruk yakhi haidi